Good morning, my dear student. ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯉꯁꯤꯒꯤ ꯑꯃꯨꯛ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯏ ꯀꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯁꯤ ꯑꯃꯨꯛ ꯍꯧꯔꯁꯤ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯀ꯭ꯂꯥꯁ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯆꯠꯊꯔꯛꯀꯗꯧꯔꯤꯕꯁꯤ ꯁꯔꯀꯥꯔꯒꯤ ꯆꯥꯀ꯭ꯔꯤ ꯑꯩꯈꯣꯏ ꯍꯧꯈ꯭ꯔꯦ ꯕꯥꯏ ꯍꯤꯖꯝ ꯒꯨꯅꯣꯁꯤꯡ ꯍꯤꯖꯝ ꯒꯨꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ 1 2 3 4 ꯍꯥꯏꯅ ꯈꯥꯏꯗꯣꯛꯑꯒ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯤ ꯑꯁꯥꯡꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯀꯣ ꯅꯣꯏꯅ ꯄꯦꯖꯇꯨ ꯐꯥꯛꯀꯦ ꯍꯥꯏꯔꯗꯤ ꯄꯦꯖ 67ꯒ 68ꯒ ꯈꯛꯇꯅꯤ ꯇꯧꯒꯗꯕ ꯑꯗꯨꯅ ꯋꯥꯔꯤ ꯃꯆꯥꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯑꯅꯤ ꯍꯧꯈ꯭ꯔꯕꯅꯤ ꯉꯁꯤ ꯑꯍꯨꯝꯁꯨꯕ ꯀ꯭ꯂꯥꯁꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯃꯆꯥꯁꯤ ꯀꯔꯝꯃꯥꯏꯅ ꯆꯠꯊꯈꯤ ꯍꯥꯏꯕꯗꯨ ꯑꯩ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯒꯦ ꯍꯥꯏꯗꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯒꯦꯞ ꯂꯩꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯃꯌꯥꯝ ꯑꯇꯩꯁꯨ ꯇꯧꯕꯅꯤꯅ ꯑꯃꯨꯛ ꯀꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯑꯩ ꯋꯥꯔꯤ ꯃꯆꯥꯁꯤ ꯑꯩꯈꯣꯏ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯒꯦ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯕꯗ ꯅꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯄꯥꯔꯛꯏꯕꯁꯤꯗ ꯋꯥꯔꯤ ꯃꯆꯥꯁꯤ ꯈꯪꯉꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯀꯌꯥ ꯐꯪꯈ꯭ꯔꯦ ꯍꯥꯏꯕ ꯆꯥꯎꯇꯣꯟ ꯅꯠꯇ꯭ꯔꯥ ꯆꯥꯎꯇꯣꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯂꯩꯕ ꯑꯣꯐꯤꯁ ꯑꯃꯗ ꯃꯥꯁꯤ ꯄꯤꯌꯣꯟ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯄꯤꯌꯣꯟ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯔꯅ ꯃꯥꯕꯨ ꯑꯍꯦꯟꯕ ꯃꯇꯝ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤ ꯃꯌꯨꯝꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯩ ꯑꯗꯨꯅ ꯃꯥꯅ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏꯒꯤ ꯄꯥꯠꯀ ꯇꯥꯏꯅꯔꯕ ꯑꯗꯨꯒꯨꯝꯕ ꯃꯅꯨꯡ ꯌꯥꯝꯅ ꯆꯤꯡꯁꯤꯟꯅ ꯂꯩꯕ ꯃꯐꯝꯗꯒꯤ ꯅꯤ ꯆꯥꯎꯇꯣꯟ ꯑꯗꯨꯒ ꯆꯥꯎꯇꯣꯟ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯄꯔꯥꯁꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯆꯠꯊꯔꯛꯏꯕꯁꯤ ꯆꯥꯎꯇꯣꯟꯅ ꯑꯣꯐꯤꯁꯇꯒꯤ ꯃꯥꯒꯤ ꯁꯥꯏꯞꯅ ꯄꯨꯡ 4:30 ꯇꯥꯔꯛꯑꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯆꯠꯂꯨꯗꯕ ꯌꯥꯗꯦ ꯁꯤꯡ ꯈꯔ ꯈꯥꯏꯔꯨꯁꯣ ꯍꯥꯏꯗꯅ ꯃꯥꯅ ꯁꯤꯡ ꯈꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤ ꯃꯥꯏ ꯑꯣꯐꯤꯁꯇꯒꯤ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ ꯃꯥꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯇꯥꯡꯂꯣ ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯤ ꯄꯨꯝꯅꯃꯛ ꯆꯥꯅ ꯊꯛꯅꯗꯅ ꯇꯨꯝꯅ ꯍꯤꯞꯅꯔꯝꯃꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯈꯛꯇꯪꯗꯤ ꯉꯥꯏꯔꯝꯃꯤ ꯀꯣ ꯃꯥꯒꯤ ꯅꯨꯄꯤ ꯈꯛꯇꯪꯗꯤ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯏꯔꯝꯕꯗꯨꯗ ꯃꯥ ꯈꯖꯤꯛꯇꯪ ꯍꯔꯥꯎꯖꯔꯨꯏ ꯑꯗꯨꯕꯨ ꯍꯔꯥꯎꯖꯔꯨꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯏꯔꯝꯃꯤꯕꯗꯨ ꯁꯥꯎꯅꯤꯡꯗꯅ ꯉꯥꯏꯔꯝꯕ ꯑꯣꯏꯈꯤ ꯑꯗꯨꯅ ꯃꯥꯅ ꯀꯥꯡꯈꯜ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯥꯎ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯩ ꯈꯖꯤꯛꯇꯪ ꯑꯃꯨꯛꯁꯤ ꯍꯪꯒꯠꯂꯒ ꯅꯈꯣꯏ ꯄꯥꯔꯛꯀꯦ ꯃꯨꯟꯅ ꯇꯥꯔꯣ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥꯁꯤ ꯇꯥꯛꯏꯉꯩꯗ ꯑꯗꯨꯝ ꯈꯪꯉꯅꯤ ꯃꯨꯟꯅ ꯇꯥꯔꯒ ꯀꯅꯥ ꯀꯅꯥ ꯀꯦꯔꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯆꯥꯎꯇꯣꯟ ꯂꯩꯈ꯭ꯔꯦ ꯃꯩ ꯁꯥꯌꯦꯞ ꯂꯩꯔꯦ ꯍꯦꯗ ꯀ꯭ꯂꯥꯔꯛ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯦꯗ ꯀ꯭ꯂꯥꯔꯛ ꯂꯩꯈ꯭ꯔꯦ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤ ꯍꯧꯖꯤꯛ ꯂꯩꯔꯦ ꯀꯣ ꯇꯊꯣꯠ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯅꯈꯣꯏꯅ ꯑꯃꯨꯛ ꯏꯊꯣꯛꯄꯁꯨ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯉꯝꯁꯨ ꯉꯝꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯈꯖꯤꯛꯇꯪ ꯅꯍꯥꯟꯒꯤ ꯄꯦꯔꯥ ꯑꯃ ꯆꯈꯠꯂꯒ ꯄꯥꯔꯛꯑꯒꯦ ꯅꯣꯏ ꯃꯨꯟꯅ ꯇꯥꯔꯣ ꯀꯣ ꯀꯥꯡꯈꯜ ꯃꯅꯨꯡꯗꯒꯤ ꯄꯣꯊꯥ ꯄꯣꯊꯥ ꯁꯝꯊꯔꯛꯏ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯆꯥꯎꯇꯣꯟꯗꯨ ꯅꯣꯛꯅꯤꯡꯕꯒꯨꯝ ꯄꯣꯛꯂꯛꯂꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯣꯛꯅꯤꯡꯉꯤꯕꯁꯦ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯅꯗꯤ ꯈꯜꯂꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯏꯝꯐꯥꯜꯗ ꯊꯕꯛ ꯇꯧꯔꯦ ꯑꯗꯨꯅ ꯃꯥꯗꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯅ ꯑꯣꯐꯤꯁꯇ ꯐꯝꯃꯨꯔꯤꯅꯤ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒꯅ ꯀꯩꯊꯦꯜꯗ ꯏꯝꯐꯥꯜꯒꯤ ꯃꯃꯥꯏ ꯅꯥꯟꯕꯤ ꯄꯣꯛꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯊꯛꯇꯅ ꯆꯥꯗꯅ ꯑꯗꯒꯤ ꯇꯣꯂꯣꯞ ꯐꯪꯉꯒꯅ ꯃꯗꯨꯗ ꯂꯣꯏꯊꯣꯛꯇꯅ ꯇꯧꯔꯒ ꯃꯥꯁꯤ ꯃꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯏꯕꯅꯤ ꯍꯥꯏꯅ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯁꯤꯅꯗꯤ ꯈꯟꯂꯤꯕꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯤꯕ ꯃꯑꯣꯡꯗꯨꯗ ꯆꯥꯎꯇꯣꯟꯗ ꯉꯥꯡꯉꯛꯄꯗꯨꯗ ꯆꯥꯎꯇꯣꯟꯅ ꯇꯧꯔꯛꯏꯕ ꯆꯥꯎꯇꯣꯟꯅ ꯋꯥꯅ ꯃꯥꯅ ꯄꯣꯊꯥꯕ ꯐꯪꯗꯈꯩ ꯑꯣꯐꯤꯁꯇ ꯋꯥꯔꯛꯄ ꯑꯣꯐꯤꯁꯀꯤ ꯁꯥꯏꯞꯀꯤ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯤꯡ ꯈꯥꯏꯗꯅ ꯇꯧꯔꯒ ꯃꯥꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯍꯜꯂꯛꯄ ꯃꯥꯅ ꯋꯥꯅ ꯍꯜꯂꯛꯏꯕꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯒ ꯇꯥꯏꯌꯣꯟꯅꯔꯕ ꯍꯥꯏꯗꯤ ꯄꯨꯡꯈꯦꯟ ꯈꯦꯟꯅꯔꯕ ꯑꯗꯨꯅ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯉꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨꯗ ꯃꯥ ꯁꯥꯎꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯃꯥꯗꯤ ꯅꯣꯛꯅꯤꯡꯕ ꯑꯣꯏꯅ ꯄꯣꯛꯂꯛꯑꯦꯕ ꯑꯗꯨꯅꯅꯤꯀꯣ ꯃꯥꯅ ꯅꯣꯛꯅꯤꯡꯕꯒꯨꯝ ꯄꯣꯛꯂꯛꯂꯦ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯑꯣꯐꯤꯁꯇ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜꯗꯨꯒ ꯑꯅꯤꯗꯣ ꯇꯥꯏꯌꯣꯟꯅꯔꯕ ꯈꯦꯟꯅꯔꯕ ꯑꯗꯨꯅꯅꯤꯀꯣ ꯃꯐꯤ ꯍꯣꯡꯅ ꯍꯣꯡꯅ ꯃꯆꯤꯟ ꯃꯈꯥ ꯐꯩꯔꯦꯡ ꯇꯨꯔꯦꯟ ꯆꯤꯡꯂꯦ ꯃꯥꯅ ꯑꯣꯐꯤꯁꯇ ꯇꯧꯔꯤꯕꯗꯨꯒ ꯁꯤꯁꯨ ꯌꯥꯎꯔꯦꯀꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯒꯠꯂꯤꯕ ꯑꯗꯨꯒ ꯈꯜꯂꯨꯕꯗꯒꯤꯅꯤ ꯌꯥꯝ ꯈꯦꯟꯅꯕꯗꯨ ꯑꯗꯨ ꯈꯜꯂꯨꯕꯗꯅꯤꯀꯣ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯀꯤ ꯍꯤꯁꯥꯞ
ꯖꯣꯂꯣꯞ ꯆꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯣꯠꯇꯨꯅ ꯆꯥꯕꯇꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯛꯏ꯫ ꯑꯣꯐꯤꯁꯀꯤ ꯕꯥꯕꯨꯁꯤꯡꯒꯤ ꯀꯔꯃꯒꯤ ꯄꯣꯠꯄꯥꯡ ꯆꯤꯠꯊꯕ ꯅꯠꯇꯦ ꯃꯍꯥꯛꯁꯨ꯫ ꯄꯣꯠꯄꯥꯡ ꯃꯇꯝꯗꯗꯤ ꯇꯧꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯔꯇꯟ ꯈꯛ ꯆꯤꯠꯊꯕꯤꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯂꯛꯄꯗꯅ ꯏꯀꯥꯏꯗꯨꯅ ꯇꯥꯛꯇꯦ, ꯇꯥꯛꯎꯔꯦ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯄꯥꯡꯕꯤꯔꯛꯄ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯄꯣꯠꯄꯥꯡ ꯍꯤꯁꯥꯕ ꯂꯩꯕ ꯅꯠꯇꯦ꯫ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯒꯤ ꯊꯣꯛꯂꯛꯄꯗꯗꯤ ꯃꯥꯅ ꯕꯥꯔꯇꯟ ꯆꯤꯠꯊꯕ ꯅꯠꯇꯦ, ꯃꯥꯁꯨ ꯁ꯭ꯇꯥꯐ ꯑꯃꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯣꯛꯄꯗꯅ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ, ꯂꯝꯕꯤ ꯈꯨꯗꯣꯡ ꯆꯥꯗꯦ, ꯑꯗꯒꯤ ꯃꯥꯅ ꯏꯀꯥꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯀꯤꯖꯖꯕ ꯏꯀꯥꯏꯖꯕꯗꯒꯤ ꯃꯥꯅ ꯇꯥꯛꯎꯗꯦ, ꯇꯥꯛꯎꯔꯕꯁꯨ ꯂꯝ ꯂꯥꯞꯄꯤ ꯍꯥꯏꯗꯅ ꯂꯥꯛꯄꯤꯕ ꯅꯠꯇꯦ ꯑꯃ ꯑꯅꯤ ꯅꯠꯇꯅ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯄꯥꯡ ꯃꯥꯅ ꯄꯥꯡꯖꯈꯤꯕ ꯇꯧꯈꯤꯕꯗꯣ ꯃꯗꯨꯒꯤ ꯍꯤꯁꯥꯕ ꯇꯧꯗꯨꯅ ꯃꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ, ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏꯅ ꯄꯥꯡꯕꯤꯔꯛꯄ ꯅꯠꯇꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨ ꯃꯊꯪꯒꯤ ꯄꯔꯥꯁꯦ ꯑꯃꯨꯛ ꯌꯦꯡꯉꯣ꯫ ꯃꯤꯒꯤ ꯃꯆꯥꯒꯤ ꯁꯣꯁꯇꯤ ꯄꯨꯖꯥꯗꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕ, ꯆꯥꯕ ꯊꯛꯄ ꯂꯣꯏꯕ ꯐꯥꯎꯕ ꯁꯦꯕꯥ ꯑꯁꯤꯗꯪ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯌꯥꯗ꯭ꯔꯦ, ꯕꯦꯕꯥꯔ ꯊꯣꯛꯇꯦ꯫ ꯃꯥꯒꯤꯗꯗꯤ ꯕꯥꯕꯨꯁꯤꯡꯗꯤ ꯂꯋꯥꯏ ꯑꯔꯥꯞꯄꯗ ꯆꯠꯄ ꯈꯨꯗꯣꯡ ꯆꯥꯗꯦ, ꯂꯥꯛꯄꯤꯕ ꯅꯠꯇꯦ꯫ ꯑꯣꯐꯤꯁꯇ ꯁꯥꯍꯦꯕꯁꯤꯡ, ꯕꯥꯕꯨꯁꯤꯡ ꯆꯥ ꯀꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯂꯟꯆ ꯃꯇꯝꯗ ꯊꯛꯅꯩ ꯆꯥꯅꯩ꯫ ꯃꯍꯥꯛꯁꯨ ꯃꯤꯅꯤ, ꯅꯨꯄꯥ ꯑꯃꯅꯤ, ꯊꯛꯅꯤꯡꯏ ꯆꯥꯅꯤꯡꯏ ꯊꯛꯏ꯫ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯁꯥꯍꯦꯕꯁꯤꯡꯗꯨꯒꯤ ꯊꯣꯛꯑꯒꯅ ꯅꯪ ꯌꯥꯎꯗ ꯌꯥꯗꯦꯀꯣ, ꯁꯤ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯧꯅꯤ, ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯗꯅ, ꯃꯌꯥꯝꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯦꯛꯇ꯫ ꯃꯥꯒꯤ ꯑꯣꯏꯔꯒꯅ ꯂꯋꯥꯏꯅꯤ, ꯂꯝ ꯂꯥꯞꯄꯤ, ꯂꯥꯛꯄ ꯉꯝꯗ꯭ꯔꯦ, ꯅꯣꯏ ꯂꯥꯛꯄꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯣꯛꯄꯤ꯫ ꯑꯗꯒꯤ ꯑꯗꯨ ꯅꯠꯇꯅ ꯑꯁꯤꯃ ꯂꯩꯔꯦ꯫ ꯑꯗꯒꯤ ꯑꯣꯐꯤꯁꯇ ꯃꯣꯏꯒꯤ ꯂꯟꯆ ꯑꯋꯥꯔ ꯃꯇꯝꯗ ꯁꯥꯍꯦꯕ ꯃꯣꯏ ꯕꯥꯕꯨ ꯃꯌꯥꯝꯗꯨ ꯃꯣꯏꯒꯤ ꯂꯟꯆ ꯂꯧꯏ, ꯆꯥꯕ ꯊꯛꯄ, ꯆꯥ ꯅꯨꯡ ꯊꯛꯄ, ꯀꯣꯐꯤ ꯊꯛꯄ ꯌꯥꯎꯅꯩ꯫ ꯃꯗꯨꯗ ꯃꯥꯁꯨ ꯅꯨꯄꯥꯅꯤ, ꯃꯤ ꯄꯨꯝꯅꯃꯛꯅ ꯆꯥꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯃꯥꯁꯨ ꯆꯥ ꯀꯞ ꯑꯃꯇꯪ ꯃꯥ ꯊꯛꯎꯏ, ꯃꯥꯁꯨ ꯆꯥꯅꯤꯡꯕ ꯄꯣꯛꯏ, ꯃꯥꯁꯨ ꯃꯤꯅꯤ, ꯑꯗꯨꯏ ꯃꯊꯛꯇ ꯃꯥ ꯅꯨꯄꯥꯅꯤ, ꯊꯕꯛ ꯇꯧꯔꯤꯕꯅꯤ, ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯇꯆꯣꯞ ꯇꯔꯦꯡꯅ ꯌꯥꯗꯕꯅ ꯃꯥꯁꯨ ꯆꯥ ꯒꯤꯂꯥꯁ ꯑꯃꯗꯤ ꯃꯥ ꯊꯛꯎꯏ ꯍꯥꯏꯕꯅꯤꯀꯣ꯫ ꯊꯥ 4-5 ꯊꯛꯂꯛꯄꯗꯒꯤ ꯆꯥꯒꯤ ꯅꯦꯁꯥ ꯆꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯒꯤ ꯀꯞ 2-3 ꯊꯛꯇꯕ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯣꯐꯤꯁꯇ ꯁꯨꯝ ꯃꯌꯥꯝꯗꯨꯅ ꯇꯧꯕꯒꯤ ꯃꯇꯧ ꯇꯝꯗꯅ ꯁꯨꯝ ꯊꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯥ ꯊꯛꯇ꯭ꯔꯗꯤ ꯃꯥ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ ꯀꯣ꯫ ꯊꯥ 4-5ꯁꯦ ꯁꯨꯝ ꯊꯛꯆꯤꯜꯂꯛꯑꯕꯅꯤꯅ ꯃꯥꯁꯨ ꯅꯦꯁꯥ ꯆꯨꯔꯦ ꯆꯥꯒꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯗꯤ ꯆꯥ ꯀꯞ 2-3ꯗꯤ ꯃꯥ ꯑꯗꯨꯝ ꯊꯛꯂꯛꯑꯦꯕꯀꯣ, ꯊꯛꯑꯦ, ꯃꯥ ꯑꯗꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ, ꯃꯥ ꯊꯛꯇ꯭ꯔꯗꯤ ꯃꯥ ꯍꯩꯅꯔꯛꯇ꯭ꯔꯦꯕ꯫ ꯀꯅꯥꯒꯨꯝꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯩꯊꯦꯜ ꯄꯣꯠꯐꯝ ꯆꯪꯗꯨꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯏ, ꯃꯥꯁꯨ ꯌꯥꯎꯔꯨꯏ, ꯖꯤꯕꯅꯤꯅ꯫ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯑꯒ ꯀꯩꯊꯦꯜ ꯄꯣꯠꯐꯝ ꯅꯨꯡꯐꯝ ꯆꯠꯄꯗ, ꯄꯣꯠ ꯆꯩ ꯂꯩꯕꯗ ꯐꯝꯃꯤꯕꯁꯤꯡꯗꯨꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯕ ꯃꯥꯁꯨ ꯌꯥꯎꯔꯨꯏꯑꯕ꯫ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯁꯨ ꯖꯤꯕꯅꯦꯕ, ꯃꯥ ꯑꯇꯣꯞꯄ ꯅꯠꯇꯦꯕ꯫ ꯑꯗꯨꯅ ꯇꯣꯂꯣꯞꯀꯤ ꯋꯥꯗꯤ ꯀꯅꯥꯁꯨ ꯍꯪꯅꯗꯦ, ꯇꯣꯂꯣꯞ ꯀꯌꯥꯅꯣ, ꯇꯣꯂꯣꯞ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯁꯨ ꯍꯪꯅꯕ ꯅꯠꯇꯦꯕꯀꯣ꯫ ꯊꯣꯛꯅꯔꯛꯂꯕꯗꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯡꯗ ꯑꯣꯟꯅꯩ꯫ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯑꯕ ꯀꯥꯟꯗꯗꯤ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯆꯥꯡꯗ ꯑꯣꯏꯅ ꯑꯣꯟꯅꯕ ꯉꯥꯛꯇꯅꯦꯕꯀꯣ꯫ ꯃꯥꯁꯨ ꯃꯤꯅꯤ, ꯑꯥꯏ-ꯕꯥꯏꯒꯤ ꯍꯤꯁꯥꯕꯇ ꯉꯥꯎꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯥꯗꯤ꯫ ꯑꯗꯨꯒ ꯀꯌꯥꯝ ꯂꯥꯛꯄ, ꯀꯌꯥꯝ ꯆꯠꯈꯤꯕ, ꯑꯥꯏ-ꯕꯥꯏ ꯍꯥꯏꯕꯗꯤꯀꯣ, ꯂꯥꯛꯏꯕ ꯁꯦꯟꯊꯣꯛ, ꯆꯠꯈꯤꯕ ꯃꯥꯒꯤ ꯆꯥꯗꯤꯡ ꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯦꯟꯅ ꯀꯨꯞꯁꯤꯟꯕ, ꯌꯥꯝꯅ ꯍꯦꯟꯅ ꯃꯗꯨꯗ ꯉꯥꯎꯗꯅ ꯈꯣꯠꯇꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯨ ꯅꯠꯇꯦ, ꯆꯥꯎꯇꯣꯟ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯃꯤꯅꯦꯕꯀꯣ꯫ ꯉꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯉꯥꯎꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯕ, ꯍꯥꯏꯗꯤ ꯍꯤꯁꯥꯕ ꯇꯧꯅꯅꯕ ꯂꯩꯇꯦꯕ꯫ ꯃꯥꯒꯤ ꯇꯣꯂꯣꯞꯇꯨꯅ ꯃꯥꯒꯤ ꯆꯥꯅꯕꯕꯨ ꯀꯣꯟꯅꯗꯦ, ꯗꯨꯀꯥꯟꯗꯒꯤ ꯁꯣꯠꯆꯤꯜꯂꯒ ꯆꯥꯏ, ꯃꯄꯥꯅ ꯐꯧ ꯈꯔ ꯈꯥꯏꯕꯤꯔꯒ ꯃꯗꯨꯅ ꯃꯥꯅ ꯆꯦꯡꯗꯨ ꯃꯗꯨꯗꯒꯤ ꯆꯥꯏ꯫ ꯑꯗꯨꯅ ꯃꯥꯅ ꯁꯩꯁꯤꯗ ꯍꯤꯁꯥꯕ ꯀꯤꯇꯥꯕ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯕ꯫ ꯃꯥ ꯃꯗꯨꯒꯨꯝꯕꯁꯨ ꯌꯥꯝꯅ ꯑꯥꯏ-ꯕꯥꯏꯒꯤ ꯃꯔꯝꯗ ꯍꯤꯁꯥꯕ ꯇꯧꯕꯗ ꯉꯥꯎꯕ ꯃꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯉꯥꯎꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯉꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯃꯥꯏ ꯂꯥꯛꯏꯕ ꯁꯦꯟꯊꯣꯛꯇꯣ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕꯗꯣ ꯑꯗꯨꯐꯥꯎꯗ ꯁꯤꯡꯗꯣꯛꯄ ꯀꯣꯟꯅꯗꯦ꯫ ꯑꯗꯨꯅ ꯀꯔꯤ ꯍꯤꯁꯥꯕ ꯀꯤꯇꯥꯕꯅꯣ ꯃꯥꯅ ꯇꯧꯗꯣꯔꯤꯁꯦꯀꯣ꯫ ꯃꯌꯨꯝꯗ ꯍꯥꯏꯔꯦ ꯇꯠꯇꯅ
mayumda haire tolop charibani haiduna mapana tongan pizare adi mayumdasu mato tolop sare nang nasana puba ngamjarani haidana ma tongan pizare lekai gi sinel sel senthang man pire ada tongan charabani na sakhum tongan labani na lekai gi sinel lekai gi samas ki chatnabi myam si sungak tabiyate aduna sinel seng adagi senthang yum amamam haina hairabani tongan charabani ma tongan yum am oire yum am oirabani na masa masa gi ma puba ngamna na bado honare mana pujare ba khulgi kumai gi senthang magi saruk tamla tabak tawribani tongan charabani haidana khungi gi sahi gi tholakpa kai khungi kwa senthang kumai tholakpa kholakpada pesa puthukna badusu madusu magi saruk tamle haidi masu hapo haidana magi maming tongana leira kwa aduna mana hangzariba kharaduga tawriba magi kharcha magi jagin magi mayam siga ani se mai kesu ma konadi sotlaga bhok sari bine kwa adi makha singsi mahosha hisab sudaba sauton hisab amuktang surui ngai hak aduda mana ngasai magi lupi gi wahai mayam du tabaduda amukta hisab suraktaba sauton do ngai haktang duda magi makok sida haiba wakhal mayam se laktana mang haktang duda ma hisab surui haibani ko kalimata lemdre magi doloptu mana ngahaktan hisab surubada mana aina pakya phangakpa kari kari no aina tawise haidana ngahaktan magi hisab surudra mana parubada magi tulupto karin talemumdre habini ko thabakki khalluragana nokning lai amukka henna thabak mana tawriba thabak sigi khalluradi matomta amukka henna nokningba poglai haireba ko khongrai satpani hairi magi thabaktu magi nupina di hairi khongrai satpani haidi nuai na phamdana leiba kaisu wadaba thabakni haibani ko khongrai satpa haise ai khongrai challaga phamba adu khaki wana te mana cheliba atrasi haidi kaisu wadaba pangalna kaisu wadaba nuai na phammaga tawba thabakni hana haiba sina mai nupina haiba ko aduna magi thabaktuga magi nupina khalliba mai nupina haiba wa haisiga masi khalluba ma nukninge i haiba ko aram khorang pumnamak kokre aduna mana wana thabak sururaga mayimda halakpado ahim numyai duda magi nupina haiba magi tolop phangiba mana office ta tawriba thabak masi miyam sing haktang duda mana nisingubada magi aram khorang pumnamakto ma kokreba karimta aram khorang ba ma chaningba koktreba misada numidangi chak chadana ma gi phumingda jumring adum sangkhar aduna ma chak chadana ma mafimron do khongdoga magi phumingda ma jumring sangkhar mana tawribadu ui magi nupi tathotna aduna masaidagi mana lepiba mana wakhal khalliba mana phairing tuning chingdana mafimron khongdoga mana nukmi tawraga madi khallubada mai nupi duna hayakpaduga mana tawridu khitnamandana matomta nununga mapoptana tawriba miyamdo tathotna me mai phumungdagi loina uriyeba ko chautona lamyaida kuiren makhai nukmi tawna lepkiba madudagi phumungda chumdring changkhibadu uraga ting sukura male hiplambadagi phuk huguttuna sei tathoto saidagi chautona tawbuduma ui madamana nukmi tawraga phumungi phamangduda mana hangal handa chatlamaga mana chumdring chak chadaba makhai phumungda changkhibaduda tathoto ma saubudama ayobi kareba ting sukla male ko mase saubudanga ngae mase aduna kaidore hiplambadagi ma hipabani adamana hiplambadudagi mase phuk hogalaktana mase chautonda seiba hore ko kay haina sere yung ko mina hairaga tawgi matagum nukmi tawduna humungda dum sangkhiba sari chautongni nupina haire ini ko tathotna adana line myam sile khangjangadabani heta hangbaya kanana haiba wahai pareng no eta habiya ko aduna mina hairaga manga sai sauningdana asuk thengna lakpa adegi ada khograi satlaga kantaru leiruba tolop ama chare na ma chai be ma chai helna ko
ꯑꯗꯨꯃ ꯀꯩꯝꯇ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯗꯅ ꯀꯩꯝꯇ ꯈꯨꯝꯗꯅ ꯃꯥꯅ ꯇꯨꯃꯤꯟꯅ ꯇꯧꯔꯒ ꯃꯗꯩꯗꯨꯗ ꯐꯝꯅꯥꯡꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯒ ꯃꯐꯤ ꯃꯔꯣꯟꯗꯨ ꯅꯣꯛꯃꯤ ꯍꯣꯡꯗꯣꯛꯑꯒ ꯃꯥꯅ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯗꯅ ꯐꯃꯨꯡ ꯆꯪꯈꯤꯕꯁꯤꯗ ꯇꯊꯣꯠꯇꯤ ꯍꯦꯛꯇ ꯑꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯤꯞꯂꯝꯕꯗꯒꯤ ꯃꯥꯁꯦ ꯊꯣꯛ ꯍꯧꯒꯠꯇꯅ ꯃꯥꯅ ꯉꯥꯡꯉꯛꯏꯕꯅꯤꯀꯣ ꯃꯤꯅ ꯍꯥꯏꯔꯒ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯆꯪꯈꯤꯕ ꯁꯥꯔꯤ ꯍꯥꯏꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯗ ꯆꯩꯔꯛꯏꯅꯤ ꯂꯝꯁꯥ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯅꯣꯛꯆꯕ ꯁꯥꯔꯤꯕꯅꯣ ꯏꯝꯐꯥꯜ ꯅꯨꯄꯤ ꯃꯩꯅꯥꯟꯕꯤ ꯀꯅꯥꯒꯤꯗ ꯂꯨꯛ ꯍꯥꯔꯛꯄꯒꯦ ꯏꯃꯨꯡꯒꯤ ꯆꯥꯛ ꯀ ꯆꯥꯅꯤꯡꯗ꯭ꯔꯤꯕꯣ ꯇꯊꯣꯠꯇꯤ ꯄꯨꯔꯥ ꯃꯥꯏ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯂꯤ ꯆꯩꯔꯦ ꯃꯥ ꯃꯆꯤꯟꯒꯁꯦ ꯃꯥ ꯊꯤꯅ ꯆꯩꯔꯦ ꯃꯥꯅ ꯑꯗꯨꯅ ꯀꯅꯥꯒꯤ ꯅꯪ ꯏꯃꯨꯡꯗ ꯅꯪ ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯅꯣꯛꯄ ꯁꯥꯔꯤꯗꯣ ꯑꯗꯩ ꯏꯝꯐꯥꯜꯒꯤ ꯀꯅꯥꯒꯤ ꯅꯨꯄꯤ ꯃꯩꯅꯥꯟꯕꯤꯒꯤ ꯌꯨꯝꯗ ꯅꯪ ꯆꯥꯛ ꯆꯥꯔꯛꯏ ꯍꯥꯏꯗꯅ ꯃꯥꯁꯦ ꯁꯥꯎꯅ ꯆꯩꯔꯦꯀꯣ ꯃꯥꯗꯤ ꯉꯁꯥꯏ ꯉꯥꯡꯈꯤ ꯃꯌꯥꯝꯗꯨꯁꯨ ꯀꯔꯤꯝꯇ ꯈꯨꯝꯗꯒꯤ ꯃꯥꯅ ꯅꯣꯛꯃꯤ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯅ ꯁꯥꯒꯠꯈꯤꯗꯅ ꯃꯥ ꯌꯥꯝ ꯁꯥꯎꯔꯦ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯕ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯔꯛꯑꯦ ꯍꯥꯏꯗꯅ ꯃꯥ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯂꯥꯎ ꯀꯥꯟꯅꯔꯣꯏ ꯌꯨꯝꯗ ꯊꯤꯜꯂꯨ ꯂꯥꯎ ꯁꯥꯎꯕꯗ ꯃꯥꯁꯦ ꯃꯄꯥꯝꯗꯐꯧ ꯊꯤꯜꯂꯨꯔꯥꯎ ꯍꯥꯏꯗꯅ ꯃꯥꯅ ꯇꯊꯣꯠꯁꯦ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗ ꯍꯥꯏꯔꯛꯑꯦ ꯃꯥ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨ ꯂꯥꯎ ꯑꯗꯨꯅ ꯅꯪ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯅ ꯃꯥ ꯁꯥꯎꯔꯦꯀꯣ ꯁꯥꯎꯕꯗ ꯑꯌꯧꯕꯤ ꯊꯥꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯈꯥꯁꯤ ꯌꯦꯡꯉꯨꯀꯣ ꯆꯣꯡꯊꯣꯔꯛꯂꯦ ꯇꯊꯣꯠ ꯐꯃꯨꯡꯗꯒꯤ ꯃꯥ ꯉꯁꯥꯏ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ ꯐꯃꯨꯡꯗꯒꯤ ꯇꯝ ꯉꯥꯡꯉꯝꯃꯤ ꯃꯗꯩꯗꯤ ꯑꯃꯨꯛ ꯆꯥꯎꯇꯣꯟꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯎꯔꯒ ꯃꯥ ꯍꯤꯞꯂꯝꯕꯗꯒꯤ ꯃꯥ ꯍꯧꯒꯠꯂꯛꯇꯅ ꯃꯥ ꯆꯩꯔꯛꯏ ꯃꯗꯩꯗꯤ ꯃꯥꯒꯤ ꯁꯥꯎꯕꯁꯦ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯥꯁꯦ ꯐꯃꯨꯡꯗꯒꯤ ꯃꯥꯁꯦ ꯆꯣꯡꯊꯣꯔꯛꯂꯦꯕꯀꯣ ꯇꯊꯣꯠꯁꯦ ꯁꯥꯎꯕꯗ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯗ꯭ꯔꯕ ꯑꯐꯣꯠꯄ ꯃꯐꯤ ꯐꯅꯦꯛꯇꯨ ꯁꯦꯝꯖꯤꯜꯂꯗꯨꯅ ꯃꯥꯒꯤ ꯇꯤꯡ ꯁꯣꯛꯄ ꯃꯇꯥꯡ ꯊꯣꯛꯂꯤꯕ ꯃꯥꯜꯂꯦ ꯃꯥ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯣꯔꯛꯑꯦ ꯑꯗ ꯍꯤꯞꯄꯨꯔꯃꯤꯅ ꯃꯐꯤ ꯃꯔꯣꯟꯒꯗꯣ ꯃꯥꯅ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯗ꯭ꯔꯕ ꯑꯐꯣꯠꯄ ꯃꯐꯤꯒ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯂꯩꯇꯕꯗꯨꯅꯤ ꯎꯠꯂꯤꯁꯦꯀꯣ ꯑꯗꯨꯅ ꯃꯥꯅ ꯃꯗꯨ ꯁꯦꯝꯖꯤꯜꯂꯒ ꯃꯥꯁꯦ ꯍꯦꯛꯇ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕ ꯈꯝ ꯊꯦꯡꯕꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯊꯣꯛꯎꯔ ꯃꯥꯜꯂꯦ ꯍꯥꯏꯀꯣ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯅꯤꯡꯂꯛꯂꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯨꯅ ꯑꯗꯨꯕꯨ ꯅꯣꯛꯄ ꯌꯥꯕ ꯃꯇꯥꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯪꯂꯦ ꯃꯔꯝꯗꯤ ꯇꯊꯣꯠ ꯆꯨꯝꯅ ꯐꯝꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯍꯦꯟꯗꯨꯅ ꯃꯥꯒꯤ ꯍꯤꯗꯥꯟ ꯃꯆꯥ ꯑꯗꯨꯗ ꯈꯜꯂꯤꯕ ꯀꯥꯡꯈꯜꯅꯆꯤꯡꯕꯗꯨ ꯇꯟꯐꯣꯏ ꯐꯨꯗꯠꯂꯤ ꯃꯥꯅ ꯁꯥꯎꯔꯤꯕꯗꯨ ꯃꯇꯧꯗꯨ ꯎꯕꯗꯨꯗ ꯆꯥꯎꯇꯣꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯊꯣꯠꯀꯤ ꯃꯇꯧꯗꯨ ꯎꯕꯗꯨꯗ ꯃꯥꯗꯤ ꯅꯣꯛꯅꯤꯡꯕꯗꯣ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯄꯣꯛꯑꯦꯕ ꯑꯗꯨ ꯃꯥ ꯆꯥꯎꯇꯣꯟ ꯃꯥ ꯐꯥꯖꯤꯜꯂꯦ ꯀꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯕꯁꯦ ꯍꯦꯛꯇ ꯈꯝ ꯊꯦꯡꯅ ꯑꯌꯧꯕꯤ ꯊꯥꯛꯇꯨꯅ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯉꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯍꯤꯗꯥꯟ ꯐꯃꯨꯡ ꯑꯩꯈꯣꯏꯒꯤ ꯐꯝꯖꯥꯎ ꯍꯥꯏꯕ ꯑꯃ ꯍꯤꯗꯥꯟ ꯍꯥꯏꯕ ꯑꯃ ꯑꯅꯤ ꯁꯨꯏ ꯍꯤꯗꯥꯟ ꯍꯥꯏꯁꯤꯅ ꯈꯔ ꯅꯦꯝꯇꯛ ꯇꯧꯕ ꯑꯁꯤꯅ ꯅꯨꯄꯤꯅ ꯀꯩꯅꯣ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯇꯨꯝꯅꯕ ꯐꯃꯨꯡꯗꯨꯅꯤꯀꯣ ꯐꯝꯖꯥꯎ ꯍꯥꯏꯕꯁꯤꯅ ꯈꯤꯇꯪ ꯋꯥꯡꯒꯅꯤ ꯑꯗꯒꯤ ꯈꯦꯠꯅꯩ ꯈꯔ ꯑꯗꯨꯅ ꯃꯥꯒꯤ ꯍꯤꯗꯥꯟꯗ ꯈꯜꯂꯤꯕ ꯀꯥꯡꯈꯜꯗꯣ ꯑꯗꯨꯐꯥꯎꯗ ꯃꯥꯁꯦ ꯂꯣꯏ ꯁꯨꯞꯆꯜꯂꯒ ꯇꯟꯐꯣꯏ ꯐꯨꯗꯠꯂꯦꯕ ꯃꯥꯅ ꯁꯥꯎꯕꯁꯦ ꯃꯥ ꯑꯌꯧꯕꯤ ꯊꯥꯛꯇ ꯃꯥ ꯁꯥꯎꯈ꯭ꯔꯦꯕ ꯑꯗꯨꯅ ꯆꯥꯎꯇꯣꯟꯗꯣ ꯅꯣꯛꯅꯤꯡꯉꯁꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥ ꯃꯇꯥꯡꯁꯤꯗꯗꯤ ꯃꯥ ꯅꯣꯛꯇ꯭ꯔꯦꯕ ꯃꯥꯁꯦ ꯐꯥꯖꯤꯜꯂꯦꯕꯀꯣ ꯏꯁꯤꯁꯤꯅ ꯇꯨꯝꯖꯔꯝꯂꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨ ꯃꯁꯥ ꯁꯥꯒꯟ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯇꯨꯅ ꯃꯅꯒꯟꯗ ꯍꯨꯟꯒꯠꯄꯣꯏ ꯄꯣꯈꯠꯂꯤ ꯑꯉꯥꯡ ꯀꯩꯁꯨ ꯈꯪꯖꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯁꯤꯁꯤꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯥꯅ ꯇꯨꯝꯖꯔꯝꯂꯤꯕꯀꯣ ꯑꯉꯥꯡꯗꯣ ꯀꯩꯗꯧꯔꯕ ꯃꯥꯅ ꯆꯤꯡꯊꯣꯛꯑꯦ ꯃꯁꯥ ꯁꯥꯒꯟꯗꯣ ꯂꯥꯛꯇꯅ ꯑꯉꯥꯡꯗꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯣ ꯃꯁꯥ ꯁꯥꯒꯟ ꯂꯥꯛꯇꯅ ꯆꯤꯡꯈꯠꯂꯒ ꯃꯅꯒꯟꯁꯤꯗ ꯍꯦꯛꯇ ꯍꯨꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯃꯥꯅ ꯄꯣꯈꯠꯈ꯭ꯔꯦꯕ ꯑꯉꯥꯡꯁꯦ ꯃꯥ ꯁꯥꯎꯔꯕꯅꯤꯀꯣ ꯃꯌꯨꯝꯗ ꯊꯤꯜꯂꯨ ꯂꯥꯎ ꯍꯥꯏꯗꯣꯏꯅꯦ ꯑꯉꯥꯡꯗꯣ ꯄꯣꯠꯁꯤꯜꯂꯒ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯇꯊꯣꯠ ꯃꯁꯥ ꯑꯗꯣ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯁꯥꯁꯦ ꯈꯥꯡꯖꯤꯟꯕ ꯉꯝꯗꯗꯅ ꯇꯊꯣꯠꯁꯦ ꯃꯥꯅ ꯃꯁꯥꯁꯦ ꯆꯦꯡꯈꯩꯕꯒꯨꯝ ꯃꯥꯁꯦ ꯅꯤꯛꯂꯦꯕ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯩꯕ ꯍꯧꯔꯛꯂꯦ ꯀꯣ ꯑꯗꯒꯤꯗꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥ ꯆꯩꯕ ꯍꯧꯔꯛꯂꯦꯕ
aduna tathotna asaubu utpada tawkibasi kari no ihan hanbada ma phumungdagi phat chungtholole mafi maron jugo chadagai ko adudagidi mana kaidore mana tawkiba kanu do asaubugi saktam mayam do ningsingadaba adaydi mana hamangda mana chungthoraaga magi hidanduda khalliba mai kangkhaldu tan khoi phudatlaga mana langthoe adagi isi tumiba angang du sagan laktana chingkhatlaga managanda hungat poi kai boi mase posalle adi masa se ching khibagum ni aga mapuroi besida haini hairoi khangdang gai kari haini khangdang gai mana chaiba horukle ko sibokne masigi tawgadaba koigi wari masa sigi matangsi haidi ngasi pulap loisenbase khara sangi aduna part 4 bo khaidoaga loisenbadi hayeng loisingani aduna ngasi tawriba sibokta nakhoi gyan tarabra satharakliba warigi paring habdi plot se si gyan tarabra haibase noina munna khallo makha sida kai tarakani tathot yam saure hujik mai mapuroibna kari hairakani adai tathot kamoini mapuroibna ma mapamda thindoribra mapuroibna kari hairakani tathot ki wakhalda change lak toribra ahongba lak toribra tathot na kari khanni haiba wari gi hujik climax yora abani aduga wari gi aroiba loisilakpa sarutu hoi hayeng class da tawrasi ngasi gidi matang asibo se nakoi gyan tana paro ko aduna ngasi aikoi gi parasi matang sida loisilasi wari masasi hayeng amu aikoi unarasi kuina ye gyan tana su paro yeng bagi damakta su yam nungaire hayeng amu unanaba nungaina gyan tana leiro ko